अहम चैनल की माइकई मैम पुनः तराम औचबगलोनी कोन खुरमजरी फोंब पाउसे हेडलाइन पाउसिंग पुदुना लाचरी ताबिसी नीलकुथी मनीटेक्स 2025 हौक्रे मेक इन मणिपुर माई पाखनसी गवर्नर दिल्ली सेंटर कुकी जो आर्म ग्रुप की मिहुनी वारी चानख्रे अनौब यूनियन टेरिटोरी पीब गवर्नमेंट की पॉलिसी लेते ए के मिश्रा होम मिनिस्ट्री मणिपुर मचे तहानब अरोब थौसिल यालब्रा हौजिक मरुब पाउताबिसी नीलकुथी मनीटेक्स 2025 हौक्रे मेक इन मणिपुर माई पाखनसी गवर्नर Manipur government के director of handloom and textiles weaving a sustainable future Manipuri handloom heritage to global fashion have a theme the Manitex 2025 Manipur International Textile Expo asidagi Imphal East Nilkothida leba Arvan Hapta Hokre Lamdam asigi yellow furup singi iyong fi amasung khutna saba polam sing utpa department asina takpi tambiraba lanjana raktuna relief camp sing da leiba sing sajaba polam utpa stall chama henbana saruk yariba Manitex 2025 hodokpagi thoramda Manipur ki governor Ajoy Kumar Bala Chief Secretary Dr. Punit Kumar Goyal Additional Chief Secretary Textile Commerce and Industry Manipur Anurag Baspai loina na hello amasung handicraft ki lamda Padma Shri Award di Elbino Devi A. Radhesh Sharma, K. Bomcha Singh, E. Yawa M. Muktamani Devi Amasung, Muchinhan Shasha Amadi, JIM of India, Dr. Rajnikanta Thoramasigi Athoiba, Mithung Lenchin Oina Sarukyaki. Chief Guest Oikeva Governor Ajoy Kumar Balana Haiki, Matamgi Awon Ba Asida Yellow Medegi Lejarak Laba Mishak, Adubu Yokat Bat Lunana, Awon Ba Asida Anova Creative Amadi Innovation Hubs Laga Global Market the Samnaba the Expo. Asina mating ohillagani governor na makhatan hai malem gi oiba honglakliba siguma matam asida yelong ngai leijaraklaba polam sing asigi phajababu yokhalaga thamba amasung achouba singnaba amani yelong ngai leijaraklaba masak adubu su yokhat palona na awonba asida anova creativity amadi innovation hapsilaga global market ta samnabada expo asina mating ohingani expo asina additional amadi innovation loina na craft amasung commerce ani asi samna handuna global ki thakta pukhat pada mating oiba ngamhangani masina handloom cluster export technology partner punna punsil laga matam ga chunaba mamal ohenma amasung webinar singi sustainable livelihood piba ngamhangani handloom sector asi cultural asset oiba khakna tana ching amasung tampak anigi asigi nupi kaya thabak piriba maduna imung manung pujaba ngamnanaba mateng pangliba PM Mitragi Manungchana District Ama Pendat Ama Hogdokre Digital India E-commerce integration na Fisabi singi technology gi mating pirga Ike sentiment amagi makhada purakpa thabak changsil hali Department of Textile Commerce Industry na global trade yoba ngamnanaba design innovation competition amadi capacity building pibaga loina na expert ligesu mating pangduna made in Manipur singthananaba honari haina governor Balan Fongdokki Amaromda Delhi center amasung kuki jo arm group ki mihut sing numit nini waris chanakre anoba union territory piba government ki policy de leite AK Mishra MHA Ministry of Home Affairs na suspensions of operation agreement signed tawna Keno KUKI National Organization amasung UPF United People's Front ki luchingba singa tha sigi taruk amasung tareta nei Delhi da waris chanakre anauba UT Union Territory pibagi wafam haujik lairiba government ki policy da leite haina AK Mishra na thamkre hairi numit nini chathakiba KUKI jo arm group ki luchingba singda waris chanaba aduda KUKI jo singi maru oiba demand oireba legislative assembly yauna union territory ki matang kupna khanaki KUKI jo arm group ke maike degi Keno amasung UPF ki senior leaders sing amari center ki maike degi MHA ki advisor North East AK Mrisana saruk yaki mifam asida hanban numita MHA Manipur government amasung su group sing marakta September mari da sign tawna ke ba appointment agreement adu chana hanaba khanaki KUKI jo mihut sing maike di kanglup ki irang thokraba matung da KUKI jo sing khundaring mafam sing da law and order amadi governance kaitharakle ba asi yenglaga security and development lehenaba alternative administrative
arrangement tawnabagidamak kanwa wafam thamdun takshinki nakalamrom Home Minister na Manipur machet tana thugay na ba aron ba thawsid yatlabra Union Home Minister Amit Shah na kayarak hana Manipur asi kaidang muda tokai tahalo haina fungdok rabasun numit karani asigi manungda suda lairiba KUKI lalawlop singa Home Minister gi advisor AK Mishra ga wari shanaba asida thajaba piki wafam akak naba matamda KUKI lalawba singa constituency gi makhara yanaba ama purakani haibasi nunggi ebo wahan thokkarino Home Minister na Manipur machet tahannaba aron ba thawsil yatlabra haina Mohen Naurem na piba opinion da fongdoraki Parliament na wafam asi tha asigi manga da Home Department da fongdok laduna lakhrabni lakadoriba tha ani asigi manung da pangthokpa yaba thabak asi kari oigadabano haibasi achobo wahang oiduna lakli haukiba Parliament ki mifam singa state asigi highway hangdok khanaba su suspension of operation gi kemsing mafam hongdokpa haibu wafam asi laikhraba matungda chaliba numit kharani asigi manungda New Delhi da Ministry of Home Affairs ki advisor AK Mishra na suda yawriba lalawlup ani gi faminaduna KUKI singi oiba masagi Legislative Assembly laiba Union Territory ama piu haina demand tawkre haibasi senglaba wafam ni paw adugi matung ina suda lairiba KUKI lalawlup sing tabagliba demand adu yade haibagi wafam laikide hiram adugi matangda atoppa community ga tan khige haibagi wafam thamki wafam adu state asigi territorial integrity ngaction duna thamgani haibagi wafam aduga onna tainabani madi neni chanban nomita legislature yawna union territory ama KUKI jogi demand tawriba adugi matangda khanaki delegation KUKI jogi maiketdagi mifam aduda ing 2023 gi May 3 dagi hawrakiba irang adugi matung ina hawjik lairiba Manipur State Assembly gi structure asigi makhada punna laiminaba haibasi oithakloroi KUKI jo singi demand asi historical amasung constituency na ayaba piri India gi independent fangdriga mangda KUKI jo hills asi Manipur State Darbar gi control makhada lairamde amadi Government of India Act 1935 ki makhada excluded area haiduna British political agenda da hakthengna lengak lamki tampaki mafam the state control toba loan model aduga tribal chief na lamapu oiba system asiga punsinabada chanade haina government operation ama hekta da thabak tawna thorang tawri haibagi khudamni oirakliba phibam asida miyamgi wakala center na parliament na ama thamba amasung thonglonsin baka amadana wafam ama thamba marai anil long ba thabak tawbra haibagi wahang asi lagli KUKI lalawlup ke apanba body oiriba KNO amasung UPF ko tawriba suspension of operation asi chahi asigi September 3 da mifam pangthokna nawna yanabu wafam sangdokhibani yanariba wafam adugi term and condition natraga ground rules aduda Manipur territorial integrity gi matang mapung phana panba laikhide su agreement adugi matung tarakoda nakal ahum gi marakta makha tan wari sanaduna constituency gi makha da yana wafam ama purakani haina fongdokiba wafam asigi matangda AK Mishra na mapung phana sengdokhom thoi su group ta Home Minister na piga dawriba political solution asi kari oigadabno haibasi yamna chawna hangpham thokpa wahang oirakle haina Mohen Naurem ge article asina thamli masini ngasi nongmagi maroiba headline sing amadi maroiba pawsing tabireba singbo amuka na khurumjari channel asibu nungsibidun like share amadi subscribe tawba kawbiganu haibaga loina na matang swaila tension jari